Langol Relief Camp, Langol Game Village Alternate Housing Complex asida chathariba miyamgi mafam si khoi Sangai Festival asi yauzaroi Sangai Festival asi boycott tawgani haina phamjaba mafamni masida haizani ba wafamdi khoi ngasi maksu lan chilakpa hek haurakpa numitudagi ngasi fawba kemta safadri haibase taksabaga loinana khoi wari banina ngasi shu Sangai Festival asi yauzaroi haizani masida khoi sibu laidibi gumna dami gumna thangdok thangjin tawraga mind game sanabagi type da government asina chathariba thawong asibu yajaningde ta khoi ai chu champodagi ne akhaina sigi Langol Relief Camp da leijabane ngasi khoina phamjariba mifam ase India sarkarna mela tawgani haiba makhoina siliba je akhoina yaningde haibagi mifamne khoina ngasi pangthok jariba je makhata na khoiju junction gi ne khongjar ade makhoina tawriba je akhoi chungya ya janingde akhoi yum da handan riba phawbodi akhoi masigi program de khoi chungya ya janingde akhoi chaujik shanti leirabara haiba akhoi shanti phangdriba ne shanti phangdrigai matam sida moina mela tawgani haidana tawriba je akhoi chungya ya janingde akhoi sim si haira rasinda